Kuki Singi separate administration Piyu Haina Kuki zo MLA Tarana AEEBA CHEROL THADUNA Prime Minister da Amuk Hanna Taksinkhre. AEEBA CHEROL adu ngarang MLA Tarana khujek piduna Prime Minister Narendra Modi da Taksinkhre. Prime Minister da ikiba CHEROL adu da thamliba wafam singdi Manipur da thokliba irang ase tha si kun mari da Imphal gi Kangla da thokiba irang adudagi hena fibam Taksinkhre. Thaudok aduda Maitai MLA amadi Minister Kuntra Taret amadi MP Anibu Arambai Tengolna Constitution ki mihut ama oibagi onataina bada wasak lohankre. Asigumba fiba masida minority tribal Muslim Nepali Marwari Bihari amasung atay kanglup singde kari oigadage haibasi tambangamde. Lo leitaba asina Imphal da anobalu ama oirakle Arambai Tengolna tauriba mathau asina Indian Constitution ki machinery singi taugadaba mathau Imphal Valley da tauba ngamdre. State lengaksu Arambai Tengol gi wa induna leire maramaduna asigumba fibam asida political solution ama athubada mathau tare haina Prime Minister da thamle. Hauzik oiriba fibam asigi matangda Union Home Minister da AEEBA CHEROL THADUNA khanghankre. Union Home Minister da P khiba CHEROL aduda Taranitoi Suba Manipur Legislative Assembly gi legislature singna kumja English ngani subna kunmarigi January kunmathoi da suspension of operation tokadabani haiba wafam adu nakal namatagi oibani Moredagi Maitai State Police Commando sing khudakta lauthokadabani Tampaki District sing da Armed Forces Special Power Act AEEBA Amuk Hanna thamgadabani haina demand tawri Pumnamak asi yenglaga Kuki zomi Margi MLA Tarana Indian Constitution gi akaknaba provision gi matung inna Kuki zo marna khundariba mafam singi damak separate administration thambiyo haina Prime Minister Narendra Modi da P khiba CHEROL aduda thamle. Prime Minister da pisin ba CHEROL aduda MLA Haukholet Kipgen Ledpau Haukip LM Khaute Nemcha Kipgen Nursanglur Sanate Paulen Lal Haukip Chinluntang Ledzamang Haukip Kimnyo Haukip Hangsing amade Vungzagin Valtena Kudyek Piri.